ngamloidaba thabakta ngamgani haiduna oidaba wangang tawroi biren ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯃꯥꯡꯗ ꯊꯥꯔꯒ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯑꯄꯨꯟꯕꯒꯤꯅꯤ ꯑꯆꯧꯕ ꯐꯨꯔꯨꯞꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯅꯝꯊꯕ ꯌꯥꯔꯣꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯡꯄꯣꯛꯄꯤꯅ ꯁꯤꯟꯗꯨꯅ ꯁꯥꯏꯇꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯄꯥꯡꯊꯣꯛꯄ ꯒꯣ ꯇꯨ ꯍꯤꯜꯁ 2.0ꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯟꯀꯥ PIC ꯑꯃ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯕꯦꯅꯤꯐꯤꯁꯔꯤ 124ꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯅꯧꯕ PIC ꯑꯅꯤ ꯅꯧꯅ ꯁꯥꯅꯕ ꯋꯥꯔꯛ ꯑꯣꯔꯗꯔꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯨꯠꯁꯤꯟꯅꯈꯤ ꯊꯧꯔꯝꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯁꯤ ꯆꯤꯡ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛ ꯇꯨꯡ ꯏꯜꯂꯒ ꯆꯠꯂꯨ ꯑꯗꯨ ꯅꯠꯇꯗꯨꯅ ꯆꯤꯡꯒꯤ ꯃꯤꯌꯥꯝ ꯆꯥꯎꯈꯠꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯒ ꯑꯔꯥꯟꯕ ꯁꯟꯗꯣꯛꯂꯤꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯁꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥꯗ ꯉꯁꯤꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯦ ꯀꯥꯡꯄꯣꯛꯄꯤꯗ ꯏꯃꯨꯡ 18,000 ꯍꯦꯟꯅ ꯅꯧꯅ ꯃꯩ ꯊꯥꯜꯍꯟꯕ ꯉꯝꯂꯦ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯃꯈꯥꯗꯁꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 400 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯆꯍꯤ 40-50 ꯍꯦꯟꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯀꯅꯤ ngamloidaba thabakta ngamni haiduna oidaba wangang loi haikhe kendra kharada BJP gi ticket tanaba missing yamlibase sena hodrabade tungda soiba lakane assembly constituency kharada BJP gi ticket tanaba missing yamlibase mitna singna sena hodrabade tungda soiba lakani haina BJP Manipur Pradesh ke hana ki president mainam borot na phongdokhre BJP nungba mandal na sinduna nungba kaithel da pangthokiba booth level political awareness campaign ama pangthokiba mifam aduna lakliba Manipur Legislative Assembly mikhal asida hauzik lediba veteran politician ama su oidiba Congress ki MLA bu lamba tauba ngamba matik chaba misak amada party ki ticket piba amade misak adubu nungba esigi oina miyam gi mihut ohenba haina warep lauke thauramga mari lainana borot na haikibada kaisam thong tamai tamenglong amade Uripok na singba constituency kharada BJP bu miyam na pamnaduna party ki ticket tanare miyoi ani ahumna constituency amada party ki ticket tanarakpa sina miyam da kangaw na ba mapokhan badawna tawre mikhal nongmagi naksilakpaga loinana legislature ki lusingba chief minister N Biren amasung party ki president A Sardana lusingba ani na assembly constituency amada party ki ticket tanari basing kauksinduna close door da mifam pangthokuna party ki ticket tanaba masing yamhandaba mathau tai matam saringaida punsil hoba ngamaudragade worker marcel nungsinadaba thoglaktuna party ki mayokta thabak tawraklabadi BJP ki midep mikhal da mai pakpa wagani haikhe emsuna scholarship pitho haiba khongjang sangsin khre mairoi singi pithoktana leriba scholarship senfam sing pithok piu haina all Manipur Student Union emsuna North AOC da laiba MOBC ki office ta thomjinduna protest tawkhre mairoi singna sangsin ki ba khongjang aduda tongan ba placard sing paibaga loinana kholaw kaya su laukhe mairoi sing aduna mairoi khunai ge hakmat pa yaroi mairoi sing gi scholarship matam sana pithok piu mairoi sing gi punsi lemna mangan bigano laingak na mairoi sing bu thawoi dabage thawung utpiganu haina laukhe khongjang asida saruk yakhiba MSU gi General Secretary Bikramjit Thongamna phongdokhibada Minister of Social Justice and Empowerment Bharat Sarkar na sotharaba mairoi singda OBC EBC SC ST gi category da manaba khunai amagi damak pirakpa senfam pithok pinaba September 3 ta serol piduna khagan grabasu thabak oina onthok pidabadagi September 15 da mairoi lup asina MOBC gi office solon sinkhe masi fawboda thabak to onthorok tabadagi ngasi khongjang changsin bani haikhe puya mai thakibage chahi chaniga marfuga mapan suba ningsing thoram pangthokre ngasigi malem da saukhalaba leibak singna makhoi gi mapa mapuna thamlamba aruba record kaya bu ningthina ngak senduna atopa phurup singi mamangda chauthokna hingba ngamjare asigumba chauthokna hingliba leibak singi manungda kanglaipak asisu amane khanongpok Asia da chahi cha kaya maning tamba leibak ama oirakhiba adungai ge iramdam kanglaipak ngasigi Manipur se manat amasung lining laisol laijarakhe aikoi gi iral oijariba pukai kaya ama tumna mangan ba thogdok kaya thokhe asigumba thogdok asigi manungda ayamba lining thau pamhaibana panba haukhiba kumja 1400
Subna mapan ge August kunga nipan yomsa kaisa numit ke matung dage hauraga kumja lising amaga chatret nifuga nipan gi me nipan phawbage sanglaba chahi kuntraga nipan ga tha nipan numit tarani asige manungda iramda masige inat ke saktamda chauna akai bathokhe pamaibana mitai mayekna iba lairik singse migi lairik natte laigi lairik ne yamna arubani aduna maida ngamna thadoklo haiduna thawin sin amaga loinana aphangba lairik makhai punsilaga kangla utra mamangda Krista lising amaga chatret kuntraga ni thoi October meragi taraga taret ni panba nongmaijing numita mai thadok pekhe numit asibu ningsing bo oina akom lup kanglai pakna lisang sitna pangthok tuna laklamba do puya mai thakibagi apunba ningsing lup pumanil kanglai pakna kumsi sahigi thoram pangthok tuna numit asigi awaba phongdokre haina pumanil kanglai pake vice chairman Sanjit Sorai Samge cherolamana haide BJP da sangkhiba laite Nambol Kendra gi manung chonba Naurem Awang Laikai polling station number 24/41 da nauna INC dage BJP da miyoi amata sangkhiba laite hana BJP da laijaba miyoi sing media da nauna BJP da changle haina sandokpane miyamna thajabigano asigumba propaganda politics dage miyamna section na laisi haina Naurem Awang Laikai polling station number 24/41 Boot Committee ki Secretary Naurem Malem Nganbana Ima Panthoibi Haraubung Naurem da pangthokpa paugi mifam amada phongdokre Assam ge Laharizan da Manipur machani lupa crore mari ge number 4 ga kona na fare Manipur dagi Assam phauduna lakpa passenger bus registration number AR20 2700 ase ngarang Assam ge Karvi Along district ke manungchana Laharizan PP Naka hairiba mafam asida Bokazan Outpost Police ki kangbuna check tawbada Manipur macha ani lupa crore mari romge value oigadava number 4 gram samngaga marfuga taruk ka konana fare haire Bokazan Police ki paugi matungina de faraba miyoi ani asigi maming Irengbam Kokil chahi kuntraga manga amade Irengbam Babu Singh Kawe makhoi ani gi laifam di haidoktre miyoi ani asina tongan tongan ba sapon cap nifuga nipanda number 4 ase sengbora ani gi manung da haplaga bus da haptuno purakpani haide Bokazan Outpost Police ke kangbuna mai pakna Manipur macha ani dage number 4 phagat khiba asigi damakta Assam gi Chief Minister Himanta Biswana mahaki Twitter da thadorokpa warol amada thagatpa phongdorokle Covid booster dose kaplabade Covid virus taki mapung phana ngakthokpa ngamme Pfizer tamthiraba laichat ama oiriba Covid-19 asidage miyamna ngakthoknabagi amata ngairaba pambaide Covid vaccine dose anirak kaplaba matungda Pfizer INC/BioNTech ASI company asina puthokpa Covid vaccine Pfizer ge booster dose kapa asina laichat asidagi mapung phana ngakthokpa ngami haina company asina claim tawre paw asina makha tare bade company asina chahi taraga tarukta ge mathakta laiba miyoi lising tarada booster dose asina trial study tawba matamda Covid-19 ge virus tagi chada marfudra manga dasmik taruk mai pakna ngakthokpa ngamle haina company asina phongba trial data ge report amana haide hidam asigi matangda Pfizer INC ge Chief Executive Officer oina thaupuriba Albert Bauralana hai hauzik malem pumbada thengnariba Covid-19 gi laichat ase mapung phana ngakthokna bahonabada Covid vaccine ge booster dose ase tangai fatana kapa mathau tai haide aroi bada tabiriba pumnamakpu thagatchari